ngasi thokeba thawdo wathok singdigi amasum maruroiba pawksing khonggatjaraka ma'am da share tawjage aduga ma'am aina pathok saki soikiba lankiba yarsu ma'am na ngakpigani ahanbada maruroiba pawama yamna thajaningai oiba mafamdagi phangba pawama na ma'am Farmers Tractor Rally Internet Servicing Delhi NCR parts suspended tawkhre Republic Day numitsida farmer mioi lising kayana police ki barricades thugaiduna amasum Delhi gi security personnel kia classing tawduna Red Fort sanction khre the Union Home Ministry na order tawduna internet service kia thingjin khre mafam singna Delhi NCR gi Singhu Gazipur Tikri Mukarba Sok amasum Nangloi amasum makhoi gi adjoining area sing NCT Delhi gi mafam singdani pung baro 12 pm dagina 11:59 pm phone su hairi amasum report ki matung ina farmer ama ITO manakta shoot tawbadagi mak laikhidre su hairi amasum magi tractor su mathanga on khre su hairi atopa mana security personnel su asu open nang khre hairi Red Forta amasum police na claim tawri farmer du magi tractor du on bada laikhitabani hairi adubo protester kharana claim tawri police ki firing na protester sibani hairi report na su asumna makhata na su phongdorakli aduga atopa paw kharana muk mayam Manipur gi oiba maruoiba paw kharana Republic boycott tawraduna korkom yauna tuan ba aina thingkraba larhulup singna haukiba ahing nongyai digi hauna kaukiba total shutdown asina state asigi punchida sound akaiba pikre numidang wairam pung taruk fawba kauriba total shutdown asina Imphal gi maru oiriba dukan sing thong hangna khidi lambi da mi satpagi sang nemkhi lanai gari natana passenger puba gari sing sena khidi pamdaba thaudok sing thoktanaba security singna mafam kayada akan masing thorang sing lokhotna khi haina su pawamanu su makhatana su phongdorakli atopa pawamanamo state amadi central government gi piragliba scheme sing mari leinaba concern minister singna ayuk numidang khaidana COVID-19 laisatna maram oiduna lepluraba thabak sing loisinduna miyamda kanaba phangananaba hotnaragani haina CM Birena haikhrei wafamasi first MR parade ground da pangthokiba Republic Day gi thoramgi thagatpa phongdokpagi thoramda chief minister na haikibani hainasu pawmanusu makhatana phongdorakli aduga makhacha tharakpoina ngasi gi oiba Manipur gi COVID-19 update mayam da share tawjage Government of Manipur COVID-19 Command Control Room dagi thadorakwa press release number 307 ngasi gi numidang wairamgi pung manga fogi oiba update mayam Puna miyoi ngasi miyoi taruk COVID-19 general population digi positive oihan khre miyoi taruk asi miyoi ahum amana nupani aduga miyoi ahum amana nupini swaidi oirakliba miyoi singsi rims da test tabo matamna miyoi ani Rasmidisty da ani Bisnupur da ama amasum Sandel da amani haidi positive oiraklaba miyoi taruk asi Imphal West dagi ani Imphal East dagi ani Bisnupur dagi ama amasum Sandel dagi amani swaidi aduga makhoi ge lokhatpam tokpa section thorang sing kudimak lokhat khre haidi aduga ngasi su lebok phawadigi pung kungamari isida Manipura COVID-19 na miyoi amata lehen kidre tawbatabu apun boina Manipura COVID-19 na sian khiba miyoi masingsi sahumga humpuga mapan sukre aduga ngasi su lebok phawadigi COVID-19 dagi naba pharaktuna negative oiduna research tokiba apun miyoi masingsi ngasi pung kungamari da miyoi kungamathoi Makhoi singsi home isolation dagi taraga mari ni Jenims dagi amani Siri dagi anini LKK dagi amani Lanba dagi amani Dihai Susampur dagi amani amasum Rasmet dagi amani su hairi aduga apun boina COVID-19 na positive uyan khiba Manipur gi miyoi masingsi lising kunga mapanga supnagi ahum sukre si singsi gi miyoi masingsi gi manungsida general population dagi miyoi lising kunga manga songaga marfuni amasum central security personnel dagi na miyoi lising ahumga samriga kunga humdoini makhoi singsigi manungda apun recover tokiba miyoi masingna lising kunga nipanga samriga humpuga humdoi sukre aduga general population digi lising kunga mangaga yankhai ga humdoini amasum central security personnel digina lising ahumga samriga tarani sohari aduga hauji Manipur COVID-19 na halaga lairiba miyoi masingsi supnatagi miyoi samga humdraga mathukta ngaire miyoi samga humdra mathoi sigi manungsida general population digi miyoi
चामगा हुमफुगा निथुनी अदुगा सेंट्रल सिक्योरिटी पर्सनल दगिना मियोय मपन नि सोइदी अदुगा हौजिकी स्टेट सिगी ओरिबा रिकवरी रेट सिमिया यामनामा सिंथानिंगे ओइना 98.13% लैदी हैनसु सिगी प्रेस रिलीजना मखातानासु फोंदोरकली sum amuk kahanna mayam da mitna singnab ki damakta COVID-19 command control room gi 24/7 da mayam 1800-345-3818 ni aduga home isolation helpline number na 0385241409 ni state headquarters amasum thawal gi na 8415944151 is hoiri Manipur mental health helpline gi na pung ayuki pung mapan da gi na numidang gi pung mapan phawbada 104 del to bi yagani hensu press release na makata na phongdorakli loisilak po na topa maruiba paw khoranamu yamnamak laibak thiba masum yamnamak thoningda ba thawdo amani mem ngasi thokhribesi accident miyo am laikhidre didim lambi gi naran sinamadi sunusifai gi lonaba lamhangda accident thokpada registration number thadriba gari masa thorakpa miyo am laikhidre gari masa tongba ama kharathina sokle siriba miyedu masuk ming khangdri makhataba pawngami na si hainasu social media dagi fangwa source mana makhatana su haijari atopa paw khranamu loisilak point atopa paw mana tribal mahairoi loops na lengak section wa thamkhre yanakibu wa pham singa thuba matamna thabak to onthok trabdi makhal kya gi khongjang sangsin gani haina mahairoi loop achum ancham amadi case on manipur lengak section wa thamkhre imphal gi Dizam Zati Sikya Ashram danga sinungtul pawgi mipam amada mahairoi loop ahum sigi mahut sinduna achumgi general secretary Saiboy Hawkip hai kumza English singani ga tara taretagi aikhoin state lengakta satar of demand sing ama tanduna lakpane tribal issue amadi interest yumpham oiba satar of demands asigi matangda lengakta matam gi oina wari sanaduna lakhi ikon kon bo oina kumza English singani ga taraga mapan gi August taraga humdoi de minister office ta masana preside tawduna masigi matang da wari sanaki ikon kon bo oina wari sanaba du da yanaba phibam ama lekhi adubu sahi ama henjilaglaba fawbda thabo oina pangthokpugi mami amata tadri mamang sahi de state langak ta wafam asi puthoktuna amuk ningsingki adubu anobo sahi gi khudol oina pigani haiba pakhom piraklabasu thoksa wasadana lethokli asigumba chingmi singmunam thaba manba thawong ama ulibasi yamna laibak thibani haina mahakna makhata khi yanakhiba wafam sing adugi matangna palladuna saiboina hai kumza English singani ge tarukta contract laukiba primary amadi graduate oja sing regularize tawba lecturer sing maru oina MIL gi hapa assistant professor singi ST backlog leiba adu mention ba singi district singda B.Ed center hangba amadi Indira Gandhi National Tribal University gi Manipur Regional Campus full fledged university amo ohenmana singmani masigi mathakta Tribal Affairs and Hills Directorate staff masing yamna walibasi menkhatpa ADC gi makhada teaching amadi non teaching staff law amadi Jenims the ST gi backlog lairibasi hapsin business yauri masin dadi tha ani gi manungda cabinet mifamna pukhatuna warep lawraga thapak to onthokani hairaki adubo mami amata udri haina sumangna panki athuba matamda yanakhiba wafam singasi thabak to onthoktrabadi achum ancham amasum case on akan mokhongjang singchangsin gini haina su mangna phongdorakhi wahang amagi pakhomda saiboina hai laingana akaknaba matam thabagi wafam leite haujiktagi hekta khongjang haupusiai adubo miyamda hana khanganbagi tanjadi lawgani pawgi mifamaduda ansamgi president Thirtung Banglar Monsang amasum KSO General Headquarter ge president Pauting Thang Lufeng su saru yakhi haina paw sina su makhatana phongdorakli and thank you